Milik tabir bu khaj puno po image TV na taram na oksha bagal loina na Rajesh Kumar na khurumjari ngasi gi maroi ba pauda numit taruk ni chathagadaba mukna amadi thangta workshop kam residential coaching camp 2025 ngasi haudokre narcotic drugs and psychotropic substances act cyber crime amadi criminal law gi maramda state level conference ngasi dagi haudokre amso Jharkhand nong kan haithabagi thodokta mioi manga siba yauna kaya amana asopan nanghankre papung wepo lobirasi Directorate of Education as Government of Manipur na sinduna namit taruk ni chupna chathagadaba mukna amadi thangta gi workshop kam residential coaching camp 2025 ngasidagi Khuman Lampak Sports Complex ta hawdokre class 6 tagi 8 4 gi manung da leiba tongan ba district taret tagi lakpa nupa macha mahiroi chamaga manga amadi nupi macha mahiroi marfu yauna punna mahiroi chamaga marfu manga na saruk yaduna chathagadaba mukna thangta gi coaching camp hawdokpagi thorom aduda Department of Education as Government of Manipur gi Director G. Vogendra Maitai Department Asibaki School Valley gi Additional Director Bishesor Khumukcham Amadi School Hills ki Additional Director Dangmai Manglebna athoi metron sing oina saruk yaki from aduga mari lainana Department of Education as ki Director NG Vogendra Maitai na phongdorokpada Education as Department siduna mahiroi singidamak tongan na activities kaya gi thorom kaya pangthokuna lakli loinana ngasidagi hauduna namit taruk ni chupna chathagadaba mukna thangta gi camp asina inkhalakliba mahiroi singda aikhoi gi inat ki oiba ahanba camp amasu oiramgani mahausa lamdam asigi ahalaman singna pamna sanaramba mukna thangta gi masana asi lai harawa matam data uba fangi masida natana mukna masana tamnanaba hotnabada oza thibada awaba amadi adumak leirami adum oinamak NEP 2020 na piriba culture yokhatpada mahiroi singda lamdam adugi chatnabi sing adu takpi tambigadabani haiba adugi yenglaga ngasi camp asida natana atop camp kaya amasu pangthok nanabasu sem saduna leidi haiki अखोइना हाइजरुदा याबिरक्तना अखोइगे छात्र सिंसे अखोइगे विद्या से अखोइ तंबिगे न थोपिरकपसे लेट्स गिव अ बिग राउंड ऑफ अप्लॉज सानिबु हन्ना थागत पफंदुचरी मासी मार्शल आर्ट्स इंडिजिनस सिगुबा एक्टिविटीज दुगी मति पाबे अखोइ अलागोइदा निजंगेबमा Investigators, prosecutors, judges, amadi law enforcement gamari lainaba khuding magna law gi toan ba section sing mamuta na khangba amadi ngak na satpa mathau tai haina Justice K. Somasekhar Chief Justice High Court of Manipur na phonokre opamasi High Court of Manipur State Legal Services Authority amadi Manipur Judicial Academy ga punna kusam naduna narcotic drugs and psychotropic substances NDNPS Act cyber crime amadi nauna chatnarakhraba criminal laws ahumgi maramda namit nini chupna khananigadaba state level conference hodokpagi thoromda mahakna phondokhibani thorom aduda Justice K. Somasekhar Chief Justice High Court of Manipur Justice A. Bimal Singh Judge High Court of Manipur Justice A. Guneshwar Sharma Judge High Court of Manipur Justice Golmai Gaiful Silu Director Manipur Judicial Academy Hizam Lenin Advocate General of Manipur S. Brajavihari Chairman Bar Council of Manipur and Kumarjit President High Court Bar Association of Manipur Sakpram Bimal Chandra President All Manipur Bar Association na athu mithung thormapu amadi akhanaba mithung lensing oina saruk yaki thorom aduga mari leinana mahakna makha taraduna hai hana leiramba Indian Penal Code IPC 1860 Criminal Procedure Code CRPC 1973 amadi Indian Evidence Act 1872 hai ribu law sing asigi mahutta
चटनरक्लिबा भारतीय न्याय संहिता 2023 BNS भारतीय नागरिक सुरक्षा संहिता 2023 BNSS अमदी भारतीय साक्ष्य अधिनियम 2023 BSA लॉसिंग असी मतम असिदा थोलकलिबा मखल कयागी क्राइम सिंग असी मपुंग फाना लाक्सिननबा सेमलखिबा लॉसिंग नि मसीदा लैरिबा लॉ एनफोर्समेंट एजेंसी सिंगना लॉसिंग असिगी लैरिबा सेक्शन खुदिंगमक ममुत्ताना खंगबा अमदी ngakna satpa mathau tai loinana hairiba losing asibo sinnaba matamda miyamda piriba hak khongaunaba tawdana amadi akaiba pidana chathananabagi maramda wafam su phongdoki thorom asida advocate sing state amadi central investigation agency sing police BSF Assam Rifles Army forest guard sing media yauna toan ba stakeholder kayana sarukyaki aiming for law enforcement in the new procedural code, that is 3 laws, infrastructure gaps in forensic labs and digital system, transitional issues in ongoing cases under the world laws. These are all the things it is very much required to be acquiring more knowledge by the NDPS Act of 1985. Wangoi Assembly Constituency ki manungsan ba Yumnam Huidrom Awang Lekai, Yumnam Huidrom Khunjai Lekai amadi Lashang Khungi Lekai Ahum Punduna Napsagi card holder Singda Seng Yanmo Tangda Kezi Suna Pigadabani Haiduna Yunam Huidrom Community Hall the Wakan Pum Satakre Wakat Bifam Aduda Saruk Yakibi card holder Amasu Oediba Sagol Sem Ongbi Ibesana Fongdoropada Napsagi card holder Singi member Amada Seng Kezi Manga Pigadaba Seng Yeliba Azena Seng Kezi Marikak Pibide Miamgi Fangpam Tok right adu Mapung Fana Panghanba Pami Aikogi Pifam Tokpa member Amada Pigida Seng Keji adu PBU Karigumba agency na Pifam Tokpa Seng Keji adu Pibi Dava Tarbadi Makatana Napsana Piri Seng Asi Logjakiroi Maramaduna Seng agency na Seng Yanba Matamda Towning Bata Tawduna Lairiba Si Mari Lainava Singna Atumatamda Bideng Sangview Hainasu Pondoki Koi ngasi puzariba phamse singgi suna phangdaba han ki mayam kiji manga yendi wona haibagi aduna suna phangdabagi ni punjariba mifamsidi aduga akoi gi leibaki asamna wana raba matam asida sing sera mi amangi amang kakpasidi akoi nungai jade aduna manga sunaba adum pibiu Bishnupur district ki manungsan ba thamna pokpi dagi class 9 khakta tamlibi KS Rozilia misigi matangda yaningdaba phongdoktuna kaifa kaitel thamna pokpi da lamdamdugi miyam nangasi wakat khongjang sangsin kre stop cyber harassment save our students we demand truth and justice punish the guilty protect the innocent haiba miyam ge wakat khongjang adu JSC against the suspicious death of KS Rozilia of Thamnapokpina Sinduna Kaifa Kaitel the Pangtokiba Kongjang Aduda JSC convener na Pongdorokibada Siriba Nupimasa Asi social media the video viral Amana Toan Kibani Thasi Kunma Fawda Mishi Asi the January Bamio Asi Paduna Maralgi Matung Ina Chap Chabacherak Pigadabani January Bamio Asi Fana Nabahotnabada Laikai Miam Amadi JSC Nasu Angamba Mateng Fangani Loinana Mishi Asi Matangda JSC memorandum Amasu Manipur ki governor amadi DC Bishnupur da Pishalagani Haiki Apop Manasu Mihatpa Athubada Faduna Dandi Piu Haiki Kakching District ki Deputy Commissioner Rohit Anand IS ki Mejeng Makada Kakching District Bar Association amadi Zonal Education Officer Kakching ga punna kusamnana punna Sinduna Mahiroi Singhi Oiba Legal Awareness Program ama Green Ground Academy Wangu amadi Wangu Laifam Upper Primary School Wangu the Pangtokre Aina Kakching District Bar Association ki General Secretary T Git Deva Maitaina Kojak Pidana Thadorokpa Sirol Amana Pongdorokli
Serol aduna makata na phongdorok pada hairiba thoram asi haukiba July gi tarani thoidagi hauduna Kaching district ki tuan ba school singda sathaduna lakli awareness program asida the protection of children from sexual offences act 2012 amasung prohibition of child marriage act 2016 gi maramda Kaching district bar association gi executive members singna resource person sing oiduna logi wafam kaya mahiroi singda takpi tambiduna mahiroi singda logi oiba hiram sing khangananaba takpi tambiduna lak dibani hairi United College Lambung Sandel the political science ki assistant professor oiba Sandel district ki manung chanalaiba Chumbang village gi PR Rangir Sothena iba the Sothes of Manipur hai naming thonba lairik ama ngasi honglobi matung ina phongkhre lairik asi phongbagi thorom ama ngasi Chumbang community hall da pangthokre thorom aduda United College Lambung Sandel ki principal Dr. Solomon Nungsimna chief guest oikhibaga loinana Sothe Lim Abom Manipur Kam Sothe Tribe Union Manipur ki president Malsawam Thau United College Lambung Sandel ki retired associate professor K.S. Mover Singh Monsang Jawahar Navodaya Vidyalaya Sandel ki principal Dr. Amarsan PWD Manipur ki retired executive engineer Ibohol Hyang Saichong Zonal Education Officer Sandel Yumnam Hamsan Chambang village ki chief K.S. Dhora atai miyoi kyana dais the funky Sothe Baptist Churches Association ki president Y Vikona isor da haijar ba matungda haudok khiba thoram aduda Sothe Lim Abom Manipur Sothe Tribe Union Manipur ki president Malsam Thauna the Sothes of Manipur hai balarik adu haunu matung ina phongki larik adugi aiba PR Rangir Sothe na larik adu ibada mateng pangbirak pasing amadi ate miyoi kaya dasu acham khudol tangkhibaga loinana larik tugi maramda wapam kaya su phongdoki Sothe phuruki maramda mahaki Sasya Paramparagi Makada Mahirosing Oiba Awareness Cultural Program Ama Grace Cottage Cultural and Educational Development Foundation Kaching Induna Ngasi Victory High School Kaching Auditorium Hall the Pangthokre Thorom Aduda Principal Victory High School Sogaijem Manihar Vice Principal M Birla Amasung E Roni Vice Principal Grace Cottage na Mayai Tangbal da Lengsinduna Thorom Mapu Sing Oina Sarup Yaki Thorom aduga mari leidana SS Manihar Phongdoki wada ngalingai matamda guru amasung sisya gi mari asi aduki matik farami adu ngasidi madugi phajaba mari adu laisilaktre guru amasung sisya gi mari fabada hengatna naba center lengang na akanba thabak kaya apaikhalak libani aduna hojiki mahi mirol nasu mari asi khas Sajat Fazana Panarsi Haina Mahiroi Amadi Singsu Apil Toki Thorom Aduda Cultural and Educational Koigi Oza Mayang Lambam Bijya Mahiroi Singh da Takwa Maibi Jagoi Amadi Krishna Vandana Su Utuna Yang Tahan Ki Football Academy KNFA Falena Jawaharlal Nehru Institute of Medical Sciences Jenims Amasung Primary Health Center PHC Palelga Kusam Naduna Nomugi Oiba Lemna Layang Bagi Camp Ama Pangthokre Palel Maning Lekai Committee Hall the Pangthokiba Camp Adugi Matang da Kangak Football Academy Palelgi Secretary Huidrom Malem Nganbana Hai Langi Checheng Pangkraba Palel area da Leiba Angang Singbu Masamo Fana Amasung Tinjang Kaijang Dana Tamnana Pandamda Mapung Oina Camp Asi Pangthokpani Masigi Langi Checheng Pangkibana Palel area da Leiba Lairaba Miamna Imphal Tana Lapna Satuna Ana Layang Bagi Kudong Saba Leitaba Kaya Adu Yengjaduna Palel area gi Miam Gisu Lemna Layang Bagi Camp Asi Jenims Imphal Amasung PHC Palel gi Dr. Singapurna Camp Asi Sinbani Camp Asida Jenims Tagi
मिट की सरुगी मेडिसिन ENT अमदी ECG की टेक्नीशियन याउना डॉक्टर नर्स याउना लाकपीदुना मियोई चानी यांखैरोम लेमना लायंग खिबगा लोइनना हिदाक लांथक सिंचु फंगनकी जेएनएमसी अथॉरिटी ना इम्फाल दगी लेप लापना लेख्रबा मफम पलेलदा लाकपीदुना कैंप असिदा सरुक याबिदुना अना लायंग चथा बिरंबगिदमक कैंप असिदा सरुक याकिबा डॉक्टर सिंह नर्स अमदी स्टाफ खुदिंगमकबु अमदी जेएनएमसी अथॉरिटी बु थागतपसु फोंदोखि प्री मेडिकल कैंप हिदा लांथक पीबा अकादमी फुटबॉल अकादमी फर्स्ट एड होना जेनिम्स की साइड पलेल PHC की साइड मेडिकल की फर्स्ट एड किट्स मैम मतें तौर जेनिम्स पलेल PHC मोसे फोंदोक्चरी NRC चना हंदुना मिटोप खंदोकलब मतुंगदा डिलिमिटेशन तौद्रबदी मिटोप सिंगना लमदम असिदा पीरिबा सैथेंग सिंग थेंगनबा ngamloi haina lamlai SG MLA KS ibom sana phongdokre mafam asi Manipur Rural Livelihood Mission gi mijeng makhada punsigi mangal BLF na sinduna Nongren Primary School da pangthokiba back to school campaign ga mari leinana phongdokhibani thorong ga mari leinana KS ibom sana makha takibada Manipur da illegal immigrant masing खंगदना संचिलक्तुना डेमोग्राफिक इम्बैलेंस थोलक्पा लमदम असिगी येलोमी सिंगदा फोंगना सिंगरक्पा लमदम असिदा मखोयगी लेबाक अमा सेमननबा होनरकले हाइना खंगले 2027 दा मिकोक थीगनी हाइना थोरांग तोरिबा असि NRC चटना हलगा मिटोप सिंह हाना खंदोकलबा मतुंगदा मिकोक थीगदबनी करिगुंबा मिटोप खंदोक हौदबा तारगदी मिकोक थीबा असिदा मिटोप नमसिंग हैनख्रगनी मिटोप नमसिंग हैनबा सेंसस रिपोर्ट अदुदा इंफॉर्म ओरगा डिलिमिटेशन तवरकलबदी तंपाकी सीट खरा मिटोप ना लौख्रगनी अखोइना हौजिक वखल फजना खंथा हौद्रबदी मिटोप ना यलौमी सिंह नमथननबा होनरकपदा थेंगनबा वारकनी हाइखि अखोइना हौजिक डिमांड तौरिसि कैनबु लेमम थोक्तबा मिटोप सिंगो हाना लोइन खंदोकबिग्रो हाना लोइन खंदोकबिग्रो अदाइदनिको NRC गा हाइदो NRC से करि हाइनो हाइ कांदा लेमम थोकबा मी सिंगो मोता लेबा मणिपुर 1961 कान ऑफ ईयर हो लिसिंग चापन हुमाथोगी ममांग दा लेरम कि दो कोई मीने मणिपुर लेमम थोकबा मदुई मतुंग दा लाखोसिंग दुदे कोई मी नते हाइने Foundation for Rural Urban Development Manipur की President L Tombi की लिस्टिंग मकादा फाउंडेशन असिना लिसांग सिटना चथरकलिबा मियाम गी आइफना बतवक थोरम सिंह अमसुंग लेक्टे लाइरस सिंह द खुदोंग साबा पीबगी थौरांग मखा चथरक ओइना इम्फाल ईस्ट डिस्ट्रिक्ट हेडक्वार्टर्स की मयोल मक्तदा लेरिबा डिस्ट्रिक्ट असिगी SP ऑफिस ममांग की लंबीदा लेंगाकना मतम कोइना मित्येंग संगबिदना लाकपदगी पॉट होल सिंह खुरक हांगदना लेबदगी मियामना सथोक ससिन तौबदा खुदोंग साद्रबा लंबी परिंग अदुदा नुंग लेंगोय हापचिंदुरा सेमजन साजनबगे थवक चथखरे लेंगाकना सेमबिरकनी इसागी इथौ नते वारबसु मियाम गिनी इसागी इतोमतगी नते हाइदुना इखोयना तुमिना येंगदुना लैथोपगी महुत्ता इना कैरा खुनबा मसागी सेंथोक मरांग कायना लेजबा खुनागी मियोइसिंग सर्कल MLA सिंह अमदी लेकागी मचिन तोंगबसिंगना मियामगी खलगा मसागी मरनाय पॉकेटगी अंगंगंबा सेनफम खरा खरा पुथोकलगा मियामगी मतेंग पांगबगी हाइनबी थमसी असुमतरबदी लेबाक मसा ताबा शांति लेबा चौकट पकुनाय अमा पुरक पंगंगनी हाइना तोंबना फोंदोखि Manipur State Rural Livelihood Mission की बेजेग मखादा हियांगलम GP अमदी वाबुगा GP द लेबा Best Level Federation BLF मापलना पुन सिंधुना प्लास्टिक पोल्यूशन की मायोक्ता पाउजेल पुबा खोंचत अमा हियांगलम लाई पंगन बदगी हौदुना वाबुगा लमखाई फाव सत्खरे ngasi khongchat aduga mai leinana khongchat aduda saruk yakibi kanglei chanu BLF ki member oiribi hianglam waikom lekai dagi hawbam premita kobi amana phongdorpada hojik lambi lamhang amadi turel mapanda fata hodi amadi plastic ki polam kya hondorokpadagi law suba ngamlaktaba ising sinaba yaraktaba amadi laina tinna kya sandorokpadagi plastic polam sing asi sinaba leplasi amadi masibu सिजनब थिंगलसी हाइबगे वखलोंदा नसिगे खोंचत असि पांथोखिबनी करिगुंबा अखोइना प्लास्टिक असि सिजनब तारबसु मफम साना लोइसनमिनसी हाइना सुमियामदा अपील तौखि महान मखा तारदुना हाइ हौजे हौजे लंबीदा खुलक्ता हुइना अमदि अतोप जीव सिंगना
angangi hagis nupi singi sanitary pad na singba patta polam kya su chaithorokli masina aikoida mahik batai thoktuna laina tina kaya pohlak nabagi asobu maram amasu oiri masi loishanba amadi mapam sana thambada aikoi khuding makna thodang lominasi hiram sida BLF ki members singasu achobu thodang logani hainasu fonoki khongchat aduda Kaching district ki superintendent of police Priyadarshini Laishram MPS masamak laktuna BLF ki member singbu puning thogat piramki ngasi khongchat aduda punsi lamjing maira BLF loyangan bi BLF lingjel thoi bi BLF kanglei chanu BLF nupi sinta BLF nupi sinta piwa BLF thauna phabi BLF chokhat khongthang BLF tungi asa BLF ki member lising mga chonga romna asaruk yaki अखोई बेले मापन जिदा अखोई सेले ग्रुप से पुन्ना अखोई यांग lam join सेले ग्रुप 74 ले बको अदुगा गोगा gi se apun ba सेले ग्रुप मसी 71 लमगा अदु जागदी पुन्ना मियो जे अखोई सबजेक्ट अदुगा अखोई यांग lam gi oina sani palong ले बको अदुगा लिसिंग ma sanga ki sang hajar पुन्ना man tar अखोई सिजब Jamaat Ulema Manipur Kaching District ki oiba mifum ama ngasi Library and Information Center Sora Bazar da pangthokna district asigi oina nauna thau pugadaba sing khankre haina Jamaat Ulema Manipur na hador pachol amana phongdurokli ngasi mifum aduda observer oina Hazrat Maulana Said Ahmad Qasmi President Jamaat Ulema Manipur Alhas Hazrat Maulana Mufti Safillah Qasmi General Secretary Jamaat Ulama Manipur na oiki loinana mifam adugi President na Alhas Hazrat Maulana Abdul Haq Qasmi Vice President Jamaat Ulama Manipur na oiki haidi ngasi mifam aduna Jamaat Ulama Manipur Kaching District ki oina thau pugadab sing di President oina Mufti Abdul Majid Chora General Secretary oina ML Zulfikar Alam Sheikh amadi Treasurer oina Maulana Nurul Haq loinana Vice President amadi atai atopa executive members kaya su khankre hari Jharkhand gi mafam kharada nongkanna haithabagi thodokta miyoi manga sire kaya amana asopan nangkhre aduga miyoi amana thiba khangkidre haina officials singna phongdokhi The Indian Meteorological Department IMD na haikibada hayang ayu pung Nepal makhai fawda Palamu, Garhwa, amasung Satra district sing nongkanna sukhigani Lachar, Ranchi, Kunti, Lahardaga, Sairakela, Kharswan amasung East Amadi West Singhbum district singdana section nabo khangan kre ngarang numidang Saraikela, Kharswan da leiba yum amatu tharakpadagi maduda leiba nupi amaga mahaki sahi taret khaktangai ba machano paga lakidre Dandu village da laiba Rajnagar block ta miyoi Nepal soki nupi aduga maki machanopa adu Jamshedpur da laiba MGM hospital da treatment piring da lai sikibani district adu da thokiba thodok amadana sahi manga surba angang ama siki miyoi ahumna soki makhoi gi yum sing gi palang sing adu tek tharakpadagi thodok adu thokibani hari Sitra district na Imai Chon Cheliba Sian Turelda Matei Manau Tautakre Nupa Adudi Funkre Adubu Nupi Adudi Thiba Khangri Pachal Gora Block Talaiba Khairatola Kungang da Nongkana Haitabaga Mari Lainana Me Amasikre Mapam Kayada Upambi Kaya Amadi Electric Post Kaya Tuki Yum Kaya Su Tuki Amasung Lambi Amadi Farm Land Kaya Su Isingna Thumjin Kre Hairi Sana pagi pau District Kang Association Jiribam na sinduna Jiribam ki bau parada laiba lamlen community hall kang sangda Jiribam kasar amadi hailakan degi kangkut kunma thoina saruk yaduna sanariba tara manga suba let RK Lala Sana Memorial Mixed Kang Tournament 2025 kinga sichana kiba preliminary league round mesta middle A Jiribam na YLCB dibong kunobu panjal taran tho tare tamai tiba pikre Hayang nukil pung amatawa matamda SAYCA Sorok Atingbiga Yaol B Champanagarga Sanagani Ngasi ahan bahap amang da
YLCB na MITLA bu panjal manga ahumda mangjin thadun laiki hap matung kangkhut animakna kang kanna kapna ki adubu apiba matamda MITLA na YLCB bu panjal trai thoi tareta maithio pikhi aroi bada mario po abuhanna Numit taruk ni chathagadaba mungna amadi thangta workshop kam residential coaching camp 2025 ngasi hodokre Narcotic Drugs and Psychotropic Substances Act Cyber Crime amadi Criminal Law gi maramda set level conference kasi hodokre amasung Jharkhand nongkan na haithabagi thodokta mioi manga sibu yauna kaya amana so panangkre ngasigdamakta paudam pijaba matang asida losinjare miteng tabir ba khoi puno ko amukka hanna krumjari